ꯊꯕꯛꯇꯨ ꯏꯕꯦꯝꯃ ꯇꯧꯕꯅꯦꯅ ꯇꯧꯔꯗꯤ ꯈꯔ ꯉꯟꯅ ꯂꯥꯎꯅꯦ ꯁꯣꯝꯗꯅ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯀ꯭ꯔꯤꯛ ꯏꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯔꯤꯁꯤꯅ ꯇꯧꯁꯤꯜꯂꯨ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯔꯗꯅ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯏꯕꯦꯝꯃ ꯉꯥꯡꯅꯤ ꯉꯥꯡꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏ ꯂꯥꯛꯄ? ꯀꯨꯏꯔꯦ ꯏꯕꯦꯝꯃ ꯑꯃꯗꯨꯅꯅꯦ ꯂꯧꯔꯝꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇ. ꯃꯗꯨꯏ ꯃꯤꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯖ ꯂꯩꯔꯕꯅꯤ. ꯅꯦꯁꯇꯣꯖꯔ ꯑꯝꯇ ꯂꯧꯖꯒꯦꯕ. ꯊꯥ ꯀꯌꯥꯒꯤꯅꯣ? ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯤ. ꯍꯩꯃꯥ, ꯁꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔ ꯃꯥꯜꯂꯤꯅꯦ. ꯀꯅꯥꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? 이제 ꯃꯆꯥꯒꯤꯅꯤ. ꯋꯥ ꯑꯝꯇ ꯄꯤꯕꯤꯔꯣ. ꯍꯩꯃꯥ, ꯁꯣꯏꯔꯦꯗ ꯑꯩꯗꯤ. ꯁꯦ. ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯦ. ꯀꯩꯅꯣ? 이베ꯝꯃ ꯅꯪꯁꯨꯅꯦ ꯅꯃꯥꯏ ꯊꯣꯛꯍꯟꯈ꯭ꯔꯦ. ꯑꯩꯅꯔꯣ ꯑꯗꯨꯕꯣ? ꯃꯁꯛ ꯐꯖꯩꯌꯦ. ꯐꯖꯩꯌꯦ ꯑꯗꯣ. ꯐꯖꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯄꯥꯝꯃꯦ ꯍꯥꯏꯕ ꯌꯥꯝꯅ. ꯍꯥꯏꯖꯜꯂꯣ. ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯣ? ꯅꯪꯅ ꯁ꯭ꯇꯥꯐꯁꯤꯡꯁꯤ ꯈꯔ ꯌꯦꯡꯁꯤꯜꯂꯨꯅꯦ. ꯑꯉꯥꯡ ꯑꯅꯧꯕꯁꯨ ꯌꯥꯎꯔꯤ. ꯃꯈꯣꯏꯁꯤꯡꯁꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯁꯇꯃꯔꯁꯤꯡꯅ ꯉꯟꯇꯥꯅ ꯂꯥꯛꯑꯦ, ꯃꯈꯣꯏꯅ ꯊꯦꯡꯅ ꯂꯥꯛꯑꯦ. ꯀꯁꯇꯃꯔꯁꯤꯡꯅ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯗꯦꯚꯦꯂꯞ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯏꯪꯒꯤ ꯏꯔꯥꯡ ꯀꯩꯝꯇ ꯈꯪꯗꯕꯁꯤꯕꯣ? ꯈꯪꯖꯅꯗꯅꯒ ꯁꯨꯝ ꯂꯩꯌꯦꯃꯤ. ꯍꯦ, ꯂꯣꯏꯔꯗꯤ ꯁꯠ ꯆꯠꯈꯣ ꯌꯥꯗ꯭ꯔꯣ? ꯆꯠꯂꯣꯏ ꯑꯩꯈꯣꯏꯗꯤ. ꯁꯨꯔ ꯅꯩꯔ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ. ꯉꯥꯏꯈꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯦꯂꯩꯗ ꯑꯁ ꯌꯥꯝ ꯈꯠꯂꯤꯁꯤꯕꯣ? ꯍꯥ? ꯌꯥꯝ ꯆꯀꯠꯅꯅꯨꯀꯣ. ꯅꯪ ꯆꯣꯞꯆꯅꯤ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯆꯠꯂꯣ ꯑꯝꯇ. ꯆꯠꯂꯣ. ꯆꯠꯂꯣꯏ. ꯅꯪ ꯅꯥꯛꯁꯤꯗ ꯑꯗꯨꯝ ꯁꯨꯔ ꯅꯩꯔ ꯂꯩꯗꯣꯏꯕ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯈꯩꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯀꯗ꯭ꯔꯥ? ꯎꯁꯤꯠꯀꯗ꯭ꯔꯕ? ꯆꯣꯞꯀꯦ ꯍꯧꯔꯤ ꯅꯪ. ꯆꯠꯂꯣ ꯑꯝꯇ. ꯆꯠꯂꯣꯕ. ꯆꯠꯂꯣ ꯑꯝꯇ. ꯄꯥꯝꯗꯕ ꯅꯨꯄꯤꯅ ꯍꯦꯜꯂꯤ. 이까이 ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯛꯏꯗ. ꯑꯁ, ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦꯗ. ꯑꯁ. ꯀꯩꯅꯣ? ꯑꯁꯤ ꯅꯨꯄꯥꯁꯦ ꯐꯖꯩꯌꯦ.
ꯇꯨꯁꯤꯕ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯏꯈꯣ ꯇꯣꯛꯑꯁꯤꯔꯥ ꯉꯥꯏꯈꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯕꯁꯤ ꯏꯀꯥꯏꯖꯩꯌꯦꯕ ꯗꯥ ꯈꯣꯡꯎꯞ ꯌꯦꯡꯉꯝꯃꯤꯔꯣ ꯑꯧ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯐꯖ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯈꯣꯡꯎꯞ ꯑꯆꯥꯕ ꯑꯝꯇꯪ ꯌꯦꯡꯒꯦ ꯂꯥꯛꯏ ꯗꯥ ꯁꯦꯜꯐꯤ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯍꯣꯏ ꯌꯥꯏ ꯂꯥꯛꯑꯣ ꯆꯪꯉꯣꯍꯦ ꯀꯩꯅꯣꯍꯦ ꯆꯤꯡꯖꯜꯂꯣ ꯑꯩ ꯆꯟꯗ꯭ꯔꯦꯕ ꯌꯥꯅꯤꯗ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯅꯪꯕꯨ ꯄꯥꯝꯁꯨ ꯄꯥꯝꯕꯤꯗꯕ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯗꯕꯗꯨꯗ ꯅꯀꯣꯛꯇꯣ ꯆꯥꯛꯎꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯨꯝꯕꯗꯅꯦ ꯅꯀꯣꯛꯇꯣ ꯊꯥꯗꯧꯑꯣ ꯅꯀꯣꯛꯇꯣ ꯊꯥꯗꯧꯑꯣꯕ ꯑꯗꯣ ꯐꯖꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯌꯥꯝ ꯍꯦꯜꯂꯤꯅ ꯃꯥꯅ ꯍꯥꯏ ꯐꯖꯩꯌꯦꯅ ꯊꯃꯣꯏ ꯁꯦꯡꯉꯝꯗ꯭ꯔꯗꯤ ꯈꯜꯂꯨꯅꯦ ꯅꯀꯣꯛꯇꯣ ꯈꯜꯂꯣꯕ ꯃꯤꯒꯤꯁꯨꯅꯦ ꯏꯕꯨꯡꯉꯣ ꯑꯔꯦꯞꯄ ꯂꯩꯖꯕꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯤꯗꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯈꯔ ꯊꯨꯅ ꯂꯥꯞꯊꯣꯛꯈꯤꯅꯕ ꯇꯧ ꯌꯦꯡꯉꯨ ꯑꯦ ꯀꯩ ꯌꯦꯡꯗꯣꯏꯕ ꯅꯪ ꯊꯨꯡꯅꯕꯗꯤꯅꯦ ꯑꯩꯒ ꯁꯣꯏ ꯊꯨꯡꯅꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯦ ꯑꯁ ꯅꯪ ꯍꯧꯖꯤꯛ ꯂꯣꯏ ꯊꯥꯗꯣꯔꯛꯑꯒꯦ ꯃꯔꯤ ꯂꯣꯏ ꯊꯥꯗꯣꯔꯛꯑꯒꯦ ꯑꯦ ꯃꯣꯕꯥꯏꯜ ꯀ꯭ꯂꯤꯞꯇꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯂꯣꯏ ꯊꯥꯗꯣꯔꯛꯑꯔꯕ ꯑꯦ ꯅꯤꯡꯁꯤꯡꯕꯤꯔꯣ ꯄꯥꯕꯨꯡ ꯃꯌꯥꯝ ꯄꯥꯕꯨꯡꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯆꯥꯆꯥ ꯄꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯃꯣꯜꯁꯦ ꯈꯔ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯍꯣꯠꯅꯔꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯩꯔꯕꯅꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯁꯤꯀꯣ ꯅꯈꯣꯏ ꯍꯣꯠꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯣꯠꯅꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯅꯕ ꯇꯧꯁꯤ ꯀꯁꯇꯃꯔꯁꯤꯡꯕꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯁꯇꯃꯔꯅ ꯅꯈꯣꯏꯕꯨ ꯉꯥꯏꯍꯟꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯀꯁꯇꯃꯔꯕꯨ ꯉꯥꯏꯒꯗꯕꯅꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯜ ꯑꯁꯤꯗ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯂꯣꯏꯅ ꯄꯟꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯣꯜꯁꯤ ꯈꯔ ꯆꯥꯎꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯀꯁꯇꯃꯔꯁꯤꯡꯅ ꯄꯥꯝꯅꯅꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯈꯔ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯐꯪꯂꯛꯀꯗꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯤꯖꯤꯟꯅꯕ ꯑꯥꯏꯇꯦꯝꯁꯤꯡ ꯐꯣꯔꯦꯟꯒꯤ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤꯔꯣꯜ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯀꯝꯐꯣꯔꯠ ꯑꯣꯏꯒꯗꯕ ꯌꯨꯝꯒꯤ ꯍꯥꯎꯁ ꯍꯣꯜ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯉꯥꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯥꯟꯅꯄꯣꯠꯅꯆꯤꯡꯕ ꯇꯣꯉꯥꯟ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯁꯦꯂꯔꯤꯁꯨ ꯍꯦꯟꯒꯠꯂꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯇꯥꯐ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯅꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯈꯔ ꯀꯟꯅ ꯍꯣꯠꯅꯗ ꯌꯥꯗꯕꯅꯤꯀꯣ ꯄꯥꯕꯨꯡ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯌꯥꯔꯦ ꯆꯠꯂꯁꯤ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯗꯨꯝ ꯎ ꯂꯩꯔꯦꯉꯣ ꯈꯨꯅꯨꯡꯁꯤꯃ ꯁꯥꯊꯤꯅ ꯉꯥꯎꯋꯦꯍꯦ ꯑꯣꯏꯔꯣ ꯏꯕꯦꯝꯃ ꯑꯩꯐꯥꯎ ꯉꯥꯎꯖꯥꯠꯅꯤ ꯅꯪꯁꯨꯔꯣ ꯑꯩꯁꯦ ꯍꯩꯃ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯦꯟꯖꯤꯟꯕꯤꯔꯛꯑꯅꯨ ꯏꯁ ꯃꯨꯟꯕꯤꯔꯣ ꯏꯕꯦꯝꯃ ꯄꯥꯈꯠꯀꯅꯣ ꯃꯤꯒꯤ ꯆꯥꯛꯂꯨꯛꯇꯅꯦ ꯑꯃꯨꯛ ꯆꯣꯡꯁꯤꯟꯕꯤꯔꯛꯑꯅꯨ ꯅꯣꯏꯅꯤ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯎꯁꯤꯗꯅ ꯁꯦꯜꯒ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯍꯥꯏ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯩꯅꯣ ꯑꯩ ꯂꯣꯏ ꯑꯣꯐꯔ ꯇꯧꯊꯗꯣꯏꯅꯤ ꯀꯩꯅꯣ ꯀꯅꯥꯗ ꯑꯣꯐꯔ ꯇꯧꯗꯣꯏꯕ ꯀꯩꯅꯣꯍꯦ ꯃꯤ ꯁꯤꯗꯩꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣꯕ ꯂꯥꯛꯑꯣ ꯑꯗꯨꯃꯤ ꯀꯥꯏꯗꯅꯣ ꯇꯣꯛꯑꯣꯁꯦ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯅꯣꯡꯗ꯭ꯔꯕ ꯁꯛꯁꯤꯒ ꯗꯥ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯦ
Tasengna. Nang ay bunong sibrane. Nushi. Pame. Nang siya. Atopa ka na amtagi uyahaningde. Aduvoy di nupiyam ko'y. Koy bagidi koy jawda. Tungnabadi ay ka tungnadoy na tro. Adudi ade. Aygisu arepa lekre. Da. Ay namangda huta aga siyura. Ay nalayam nenda tinkraga. Nangi tamoy duna. Apian bo oigadra. Khangde. Ay di. Nang naatopa ka na amagidamak. Are palay krasu. Ay di nang wanalay ni ko. Nang sibema, katman kre, nakog to jaani. Chak paibu haurabane me. Ay se kaino khangde. Magi wakal ngakta. Tumme tumna chare chana. Kaino khangde da tawrise. Wakal ga se marang marang. Thoklong thokrasira khangde bo. Khangsu khangnadriba nupaduga luhong thokrasiraga haine. Ngarangdine magi mathadagane ngatharaga kapurabane bi aise. Awai beiru haisibo. As loiridana nangdia. Ngaiko. Handak thengnabadadi nushiyena hairasiraba. Direct hekta hairasiraba. Nang hekta dare haidoiba. Adusu khara henmandro. Adu khanbadaneba aina tawhum khangdrise. Aikhoi nupi se tondi ton jani ibema. Moi nupa di pami nungshina sasat hairaktra. Nupi aikhoi di hekta hai ngamraba. Nupai mapokta pokcharamadi phadawni ibema.